ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Prime Minister Narendra Modi na lebak asigi tongan-tongan mafamda Jawahar Navodaya Vidyalaya 16 virtual gi kuthangda sangabada GNP kangkok yaure. Thani chumna chathagadaba comprehensive free drug treatment program ama ngasi Twilight Drug De-Addiction Cum Rehabilitation Center da Directorate of Social Welfare di Director Nangum Utamna haunubi mutungina hudokre. Amadi luhong khongthongmada babok mamaida sel thabagi mahutta khunngakliba singda oina mateng pangnanaba luhong phamda donation box thamlagani haina Mairapai bi apun belufna fongdurakle.